Mamang THAGI TANG Dagi HOUDUNA England YUMBU OIDUNA CHATHARIBA BERMINGHAM Commonwealth Games 2022 da weightlifting ki kg nifugana mapan gi gold medal LOUBA NGAMKHRABA KANGLUPTA DAMDAM asigi SANAROI SHAIKHOM Merabai Chanuna Amadi MASHANA asigi kg 59 gi KANGLUPTA silver medal LOUKHIBI SANAROI Bindyarani Devi Sorokhaibam Ngashi Imphalda Thunglakhre MAKHOI ani ngasi pung 10 kare HENLAKPADA Imphal gi airport ta Thunglarabada miyamna haraute yamna ukrai Yam nungaiba phawe di IC aina samana medal lauba phangaiba dagi aina Manipur gi mingsibu sauna hangkapang ngami se aidi aigi family amadi Manipur da laiba mi pung khudi mangna minung sipibi ba aigi damakta pray tawbiba du dana ai ngasi medal lauba phangi ni haiba se haijaningi yam harawe ngasi lakpa se swana aigi damakta mayam lakpiba se yam harawe do mathangna jo aigi lakpa commission khudmakta loina smaina mayam punna lakpiyo aduga ai commission da aigi life ke han mane games da medal lauba je ai mathangda world championship olympic da loina ai best performance pi bangam no khana jai secretary je ai ahamda ojaranjan aduga ai game gi ojangai loina Vijay Sharma Sandeep sir Pramod sir oja loina mangna ai damakta loina khona bi adai si sapi yobangam jabun